ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯍꯣꯏ ꯌꯨꯝꯌꯥꯏꯗ ꯀꯔꯤꯅꯣꯃ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯅꯦꯍꯦ, ꯁꯟ ꯁꯥꯔꯒ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯕ ꯐꯤ ꯑꯃ ꯀꯨꯞꯁꯜꯂꯒ ꯆꯠꯄꯒꯨꯝ ꯇꯧꯏꯅꯦꯍꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥ ꯀꯤꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯥꯞꯇꯛꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯥꯕꯜꯗ ꯍꯪꯂꯨꯏ꯫ ꯊꯥꯕꯜꯅ ꯑꯩ ꯀꯧꯒꯦ, ꯍꯣꯏ ꯀꯩꯅꯣ ꯑꯗꯨꯗꯩꯗꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯟ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯀꯥ ꯑꯃꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯉꯥꯏꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯀꯨꯏꯗ꯭ꯔꯕꯅꯤ, ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯂꯝꯕ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯎꯏꯅꯦ꯫ ꯑꯃꯥꯏꯕꯗꯨ ꯀꯌా ꯊꯣꯏꯅ ꯍꯩꯇꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯗ꯫ ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ, ꯃꯥꯏꯕꯗꯨꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯩꯇꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯥꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯩꯁꯨ ꯍꯥꯏꯔꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯌꯨꯝꯌꯥꯏ ꯑꯗꯣꯝꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯥꯕꯜꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯂꯥꯎꯅ ꯃꯨꯁꯤꯟ ꯃꯨꯅ ꯆꯪꯈꯤꯕꯗꯣ ꯊꯥꯕꯜ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯑꯗꯣꯝꯅ ꯎꯍꯧꯕꯗꯨꯗ ꯊꯥꯕꯜꯅ ꯃꯁꯥꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯁꯦ, ꯑꯩꯅ ꯍꯣꯔꯦꯟ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯈꯧꯔꯤꯒ ꯃꯦꯜꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨ ꯊꯥꯕꯜꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯜꯅ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯂꯤꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯆꯪꯉꯛꯏ꯫ ꯊꯥꯕꯜꯗꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤꯅ ꯃꯍꯥꯛ ꯂꯩꯅꯥꯒ ꯄꯨꯟꯅ ꯆꯪꯉꯛꯂꯒ ꯀꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯕꯜ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯜꯅ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ, ꯅꯣꯡꯁꯦ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯃꯪꯉꯛꯂꯦ, ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯈꯣꯡꯉꯤꯕꯁꯤ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯅ ꯅꯣꯡ ꯇꯥꯔꯕꯗꯤ ꯐꯔꯤꯕꯅꯤ, ꯂꯧꯀꯣꯜꯗꯣ ꯏꯁꯤꯡ ꯈꯔ ꯋꯥꯠꯍꯧꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯤ ꯃꯨꯔꯤ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯎꯕ ꯅꯠꯇꯦ꯫ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅ ꯃꯗꯣ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯅꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯁꯨ ꯃꯨꯠꯂꯝꯂꯤ, ꯄꯨꯝꯃꯝ ꯃꯝꯃꯤ, ꯅꯣꯡꯁꯨ ꯇꯥꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯥꯅ ꯃꯩꯁꯨ ꯃꯨꯠꯂꯦꯅ ꯇꯧꯔꯤꯁꯦ, ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯨꯅ ꯍꯧꯒꯠꯂꯛꯄꯅꯤ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯩꯈꯦꯠꯇꯨꯅ ꯑꯃꯨꯛ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯨꯈꯨꯝ ꯑꯗꯨꯗ ꯃꯩꯈꯦꯠ ꯃꯥꯔꯛꯄꯗ ꯊꯥꯕꯜꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ? ꯃꯩꯈꯦꯠꯇꯣ ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯇꯧꯕ, ꯁꯤꯗ ꯃꯣꯟ ꯃꯈꯥꯗ ꯂꯩꯕꯅꯤꯅꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯜꯅ ꯃꯩꯈꯦꯠ ꯑꯗꯣ ꯄꯤꯔꯛꯏ꯫ ꯂꯩꯅꯥꯅ ꯃꯩꯈꯦꯠ ꯑꯗꯣ ꯈꯦꯠ ꯂꯥꯎꯅ ꯍꯦꯛ ꯆꯨꯕꯒ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯍꯧꯏ꯫ ꯂꯩꯅꯥꯅ ꯁꯠ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯤ ꯑꯗꯨ ꯇꯥꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯃꯃꯤ ꯅꯠꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯍꯥꯏ ꯆꯣꯛꯈꯠꯂꯨ, ꯄꯨꯗꯣꯟꯗꯨ ꯆꯣꯛꯈꯠꯂꯨ, ꯂꯥꯎ ꯏꯕꯥꯅꯤ ꯊꯣꯛꯃꯤꯟꯅꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯂꯩꯅꯥꯗꯣ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯊꯥꯕꯜꯅ ꯁꯪꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫
matam adu thabalna imungda dum tawba yadabro haiduna hangli lainana as nungai ba hangote da haiduna thabalda chairi masai ki matung nung kana tari ba adutta laina do makha thangba yena kharomda thoki thabal mangolda budul adu paiduna leplaga leiri thabalna laina da wari adum sajali handakti lau du khara yama logana ba thabak khara kana sudaba yararoi karino khangti hakcha ngasna handak china khang son jalakba sida ai dine babu pakhalabani thabalna du wangang labasu lainana kumlakta ba du ta thabalna hai tariba nangbu loidribro asumna hanglakpata lainana sukhum kumlakta ba du ta thabal pakhat aduna mahak budul adu paiduna yum adugi makha thangba yana kharomda prap lakpadadi laina do dari adu da makhong yan tharaga nung aduna makhong da pudro phuhallaga mahak phaglang adu da makuk non tharaga wakhal manglaga taraga leiramli madu be thabal pakhat la chensilli aduga laina da kaidoroge nangbo ha laina haiduna kauri matam adu da laina do masa do unmu indru leiramli pakhat pa heman kibana thabal masa adu su thak niksari masidagi di mahangna budol ado laimai da thamlaga laina ado konkhatli asigi matung da mahakna budol ado mahakna makutna pairaga laina adu su paina makoyani putna imunglom da sangatli aduga laina do phamung da hiphalli masa makhong makut punamak unmahi tana inglamba adu da thabalna laina bu makut ado makhong adu sagatna bagi da makta phaju subchanduna yamna kanna laina bu kau do da mak wakhal lagana pa honari asumna mahakna torokpa asida laina do wakhal tamna lakli thabalna laina da kaidoroge nangbo haiduna hangi patamar da laina na ai kaido khrabagi haiduna hangi thabalna haujik mahakna tawkiba singado loina makwari liri nahaksi aiga loina na mapan thoklubani adugi matung da nahaksi aina wari watai sajanbada sukhum kumlakti aina nangi naming koroba sukhumlaktaba adutta aina kaidoroba jano haiduna yengthuropodadi nahakse wakhan manglaga dari da nakong yan tharaga nakokna phadang da ngatharaga leirami marudagi nangsi aina thanglaga pusilakibani haiduna wari liduna khangali matam aduda lainana oh ai ningsinglakle haiduna mahanga tawkiba singatu sumu wari lirakli makoi ani punna thukminraka matungta yana khatu ta mahana mapan thuklingai mahaki nakanda kanaguma miyoi ama lepuna leibaki sawmama mangonda phangbadagi mahana phat leitholaga jenglubata musin munna wangna mamit ado ilangna leplaga leirambadagi aihak kyan aduma mangkhre haiduna thabalda pawado tamli matam aruda thabalna thabagase laina khadokpu yaroidori asum lusilakadori kanana karigidamakta aingonda asumnabu tarukibano haiduna mahak sawningba phaurakli masiki matung lainana mahaki phanek ado chole ama sindoki hairakpadagi thabalnasu hoi haiduna phanek ado sintokalli asumna lainana leiringai matam adutta mahaki manakta kanagumba ma leptuna leibagi mawonga ma thabalna hek ubagum tawi phalanga tariba mahaki mami ado ani subagum hek thabalna haipet ubagum kauri mado mahaki wakhal narak karino su khangdrei masigi matung haujikti laina su mafi hongbo loirabadudari makoyani punna tuminanabagi damakta sem sarakpatan matamni adumna makoyani na tumanaba sem sarakpatan za adumakata makoygi yumgi thongjaw adutta dong kanagumba amna thilakli adumna thilakpa adutta thabalna hai kanano haiduna ngasaidagi kharaga sauning leibaga yamna kanna lauduna hangki masigi matungdagidi tumina amuk leikhre thabal masa do tension khara leikhibudura karino masa do ko ngofing tawba amadi masa do ison thabagum torokpadagi mahak mako ngaure kainoma tawre haiduna mahak tuminna mamit usinduna hipna leikhi lainana kai torobagi haiduna hangbada thabalna kaisu tawdeda haiduna khumjannari tasingbadi mahak masa do yama nungaitrabani asamna tawduna matam ado haukhre mathangi numitki nongalaba adati thabal masa khara nungai haiduna thabayin khang tanaba lawuk kumanaba tawri atupu lawuk kumlabasu mahaki nupina ayamba thabak suri adabu mahaki nupisu yum hek jorok
ꯀꯥꯔꯛꯄ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯝꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯕꯜꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯍꯦꯟꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯅ ꯃꯈꯣꯏꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯉꯥꯏꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯄꯦꯔꯦꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯖꯔꯕꯁꯨ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯔꯞ ꯇꯨꯝꯕ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ngасai ayuk thabal amati leina chaksu inthi nuwaina chanadabarina chaksu mayam leibonina mokhoi chak to thong dabida chak to oina salaba matungda charaga oina mokhoi tumnaba changdakli matamdu numidangi pung 9 muk tarabani thabal amati leina tumthabati yaramdi mokhoi phamungda tuminna magi wakhal amamamda leinari ngarangi matawgum ngasisu nong tagadoribar karino omsak sakpaga loinana nong khongli इथा थाजदना लाइनाना थाबलदा वा हौदुरई अखोइगी युमसिदा तौरिबसिबु करिनो मफमसि थादोकलमलगा अखोइ अतोपा मफम अमदा चटख्रिसिरो अय अदु हाइदुने नंगो कराय चटकदोरिबनो लम मसिना कनादा योलमगदोरिबनो लमसिबुदी इतै गोपालना लैगेदना दम हारिबदुदी सुमी ताचौ गोपालना मफम मसि पामद्रोता लैरबनी महागा लेवा मंत्र तौदुना माइबा माइबी नेकलगा मफम मसिदा असिगुम्बा थबक असि तरुक लिबा चाला अदमाइना मिंगोंदा लाना खलुनुदा अय फना खंजा पोंतेने हौजिकि मतमदा सुगुम्बा थबक तौबसि पागल लेत्रबनी अदुबु अखोइगि ताचौ गोपाल सै ममांग थक्ता स्कूलदा लाई सनरमे हाइदना फारगा ओजाना युमदा पोरखिबा लैख्रबनी लाइटिंगि मरमदा माक्सि खरा खंबगुम तौबनी माइबदनो हाइबदो हयेंग नत्रा थांग जाइबदो होय मानी हयेंग लाई खोरम मतुंगदा करी तरोपगे हाइबदो येंथोकपा तायदना लाई खोरम फावबद फत्रबदी अतोप अमाइब अममु येंगबा हाइबदोनी लम मसिदि मंगोद सुंयोन जोलोय असुमना हाइनदुना वारि सनरिंगै मतम अदुता इखंग खंगौदना युम अदुकी मखा थंगबा येना खारोमदा थाबल मसामकी खोंजलदा थाबल अयु किरोम तौरेने अमका लाउने हाइदुना मी अमन वारि सरकपा अमदि महाकपु कौरपगी मवोंगदा तौरखी मतम अदुदा लैनाना करिनो असिदि होय तावगे खोंजल नत्रो हय लांगनो तुमिन लैयो माना कौनगु मी मखै कौसनु असुमना हाइरकपदा लैना तुमिन लैरी मतम अदुता लैनागी खोंजलदा मुक सुमांगलोमदा यामना कन्ना लाउदुना कप्पगी खोंजल लमा मखोय अनिमकना ताखी खोंजल अदु ताबदा मखोय अनि कुयेंग यिंगनै करिरो तौरिबा सिबु हाइदुना वखलदा फुंबंग नजरी अदुबु थाबल अमदि लैना होय माय अमता हाइदि तुमिना अदुमक करि तोरपगे हाइबदो येंगनु लैरी आदुमा लैरिङै मतम अदुता येना खादा तारंबा थाबल मसामकी खोंजल अदो ngereng matomta murung kari khara hairaba matungda sumanglomda chakhrei aduga sumanglomda kappal laupa toromba lainagi khonjal adusu tamna hanthakhrei aduga yum adugi sumanglomda ngereng wari sanakhibagi mokholama tai thabal amadi laina tariba khonjal ado mokhoi mana thangatuna kari hainaribano haiduna taribani adubu kari hainaribano haibadi khangdi adubu ngereng wari sanai haibadi khangli असमना युम अदुत्ता करा हेंजना तमनरकपा अमति अकी तुजुंगबा खोंजल कया अमा ताबा अमति थाबल अमति लैना मखोय अनिसे नोमगी सोंजिलकपा अमति हाइफम तौफम खंगतबा कया अमा तौरकपा सिन मरम मोरगा थाबल अमति लैना युम मसिदा लैनिंगजबदि अदुबु थाबल युम असिदा लैनिंगत्रे हाइदुना युम मसिबु पाके थादोकपदि महाना पामलमदि नुमित असिमा हौख्रे मथंगी अयुक्तनी आमाइबादो लाक्तुना थाबलगी युम लाइटिन कया खोरमदुना लायदो तांथोकनबगीदमक्ता होनरकली
ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯥꯕꯜ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯃꯗꯣ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯖꯩꯒ ꯇꯧꯊꯣꯛꯁꯤ ꯂꯥꯎ 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 ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯛꯄꯗ ꯒꯣꯄꯥꯜꯅ ꯐꯨꯝꯂꯝꯕ ꯃꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯌꯨꯝ ꯑꯗꯣ ꯊꯦꯡꯅꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯣ ꯁꯤꯒꯤ ꯃꯌꯨꯝꯁꯤꯡꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯎ 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 ꯃꯁꯤ ꯂꯩꯔꯕꯅꯤꯅ ꯖꯩꯒ ꯇꯧꯊꯣꯛꯂꯒ ꯐꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯒꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯒꯣꯄꯥꯜꯅ ꯐꯨꯝꯂꯝꯕ ꯃꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯖꯩꯒ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯩꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯗ ꯈꯤꯅꯥ ꯀꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯈꯔ ꯃꯈꯩꯗꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯖꯔꯗꯨꯅ ꯂꯧꯕꯨꯛ ꯂꯧꯊꯤꯟ ꯀꯨꯝꯕꯗꯣ ꯐꯖꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯅꯨꯃꯤꯠ 4-5 ꯑꯗꯨꯃ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯊꯥꯕꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯗꯕꯒꯤ ꯄꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯅꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ 4-5 ꯂꯩꯕꯒ ꯇꯞꯅ ꯇꯞꯅ ꯁꯣꯟꯖꯜꯂꯛꯇꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛ ꯑꯅꯥꯕ ꯐꯒꯠꯂꯛꯇꯅ ꯂꯧꯕꯨꯛ ꯂꯧꯊꯤꯟ ꯀꯨꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯑꯣꯏꯅ ꯇꯥꯔꯤ ꯍꯦꯔꯥ ꯃꯗꯨꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕ ꯑꯃꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯄꯥꯜ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯃꯍꯥꯛ ꯂꯩꯔꯝꯂꯤ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯔꯒ ꯆꯪꯉꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯁꯦꯝꯐꯨꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯈꯥꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟꯗ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯣꯖꯥ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯒꯣꯄꯥꯜ ꯍꯛꯆꯥꯡꯁꯤ ꯈꯔ ꯉꯝꯗ꯭ꯔꯦ ꯅꯠꯇꯦ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯑꯣꯖꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯗꯣꯛꯇꯔꯗꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯀꯔꯤꯒꯤ ꯗꯣꯛꯇꯔꯅꯣꯅꯦ ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯇꯧꯕꯒꯤ ꯋꯥꯅꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯨꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯑꯁꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯒ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯅꯤ ꯑꯣꯖꯥꯕꯨ ꯍꯤꯗꯥꯛꯀꯁꯨ ꯄꯥꯏꯕꯤꯕ꯭ꯔꯣ ꯑꯩ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯔꯣ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯍꯤꯗꯥꯛꯇꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯅꯠꯇꯦ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ ꯊꯥꯕꯜꯗꯨ ꯁꯤꯔꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯌꯥ ꯂꯥꯎꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦꯅꯦ ꯇꯨꯃꯤꯟꯅ ꯍꯥꯏꯅꯒꯗꯕꯅꯤ ꯃꯤꯒ ꯇꯥꯔꯝ ꯇꯣꯛꯑꯔꯅꯤ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯅꯥꯛ ꯌꯦꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤ ꯇꯧꯕꯒꯤ ꯇꯥꯒꯗꯧꯔꯤꯕꯅꯣꯅꯦ ꯏꯇꯣꯝꯗꯨꯗꯤ ꯂꯩꯔꯤꯕꯁꯦ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎꯅꯣꯅꯦ ꯑꯣꯖꯥ ꯅꯠꯇꯦ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯕꯔꯣ ꯍꯣꯏ ꯏꯅꯥꯎꯅꯨꯄꯥ ꯊꯥꯕꯜꯗꯨ ꯃꯁꯥꯗꯨ ꯉꯝꯗꯦ ꯍꯥꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯈꯔ ꯁꯣꯟꯊꯔꯝꯃꯦꯗꯅ ꯄꯥꯎ ꯇꯥꯏ ꯑꯗꯨꯗꯒꯤꯗꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯍꯧꯒꯠꯇꯅ ꯂꯧꯕꯨꯛ ꯂꯧꯊꯤꯟ ꯀꯨꯝꯗꯅ ꯑꯃꯨꯛꯇꯣꯏꯕ ꯂꯧ ꯄꯥꯟꯈꯤꯗꯣꯔꯤ ꯀꯔꯤ ꯃꯥꯕꯨ ꯑꯃꯨꯛ ꯀꯟꯈꯠꯂꯛꯂꯦ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯝꯒꯅꯤꯅꯦ ꯑꯇꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯗꯨꯅꯕꯨ ꯐꯔꯛꯇꯅ ꯇꯧꯔꯛꯂꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯄꯩꯁꯥꯗꯣ ꯈꯔ ꯆꯥꯎꯍꯜꯂꯨ ꯄꯣꯠꯇꯣ ꯑꯀꯟꯕ ꯊꯥꯕꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯤꯛꯅ ꯂꯤꯛꯏꯕ ꯃꯤꯅ ꯍꯥꯠꯅꯤꯡꯂꯤꯕ ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯁꯦ ꯂꯨꯄꯥ 10,000 ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯕꯣ ꯑꯣꯖꯥ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯣꯏꯁꯤꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯍꯤꯡꯗꯨꯗ ꯆꯠꯇꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯍꯥꯗꯣ ꯇꯥꯏꯅꯗꯨꯅ ꯄꯣꯠ ꯑꯗꯨ ꯐꯨꯝꯂꯨꯔꯤꯕꯅꯤ ꯐꯔꯦ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝꯗꯣ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯌꯨꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯂꯩꯋꯥ ꯃꯆꯥ ꯁꯣꯟꯒꯅꯤ ꯑꯆꯧꯕ ꯑꯃ ꯁꯣꯜꯂꯒ ꯂꯣꯏꯔꯦꯗꯅ ꯅꯪꯅ ꯀꯩꯁꯨ ꯀꯥꯟꯗꯕꯗ
ꯂꯩꯋꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯁꯣꯜꯂꯒ ꯑꯉꯥꯡꯗꯨꯗ ꯀꯥꯏꯍꯧꯕꯒꯤ ꯃꯍꯨꯠꯇ ꯊꯕꯠ ꯍꯦꯟꯅ ꯊꯠꯀꯗꯕꯅꯤ ꯍꯩ ꯅꯪ ꯁꯣꯔ ꯁꯠꯄ ꯍꯥꯏꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯈꯪꯉꯤ ꯑꯣꯖꯥ ꯃꯥꯕꯨ ꯁꯣꯔ ꯁꯠꯄꯤꯔꯣ ꯏꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯔ ꯁꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁꯣꯔ ꯁꯠꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯃꯗꯨꯒꯤ ꯂꯩꯋꯥ ꯑꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯑꯃꯥꯏꯕ ꯑꯩꯈꯣꯏꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯔꯝ ꯈꯔ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯅꯠꯇꯦꯅꯤ ꯑꯩꯅ ꯃꯤꯒꯤ ꯎꯁꯣꯞ ꯆꯥꯔꯤꯉꯩꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯁꯤꯔꯛꯂꯣꯅꯦ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯗꯛꯇ ꯇꯧꯍꯧꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯎꯁꯣꯞ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯨꯅꯦ ꯋꯥꯈꯟꯗꯣ ꯑꯣ ꯑꯣꯖꯥ ꯁꯣꯔ ꯁꯠꯄ ꯃꯇꯝꯗ ꯃꯤꯗꯨ ꯈꯨꯗꯛꯇ ꯁꯤꯔꯕꯗꯤ ꯃꯤꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯂꯩꯔꯤꯕꯅꯤꯅꯦ ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯍꯟꯇꯃꯨꯛꯇꯤꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯃꯠꯇ ꯀꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔꯗꯤ ꯈꯨꯠ ꯆꯪꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯆꯪꯏ ꯅꯪꯕꯨ ꯃꯁꯤ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯉꯝꯒꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯃꯥꯕꯨ ꯁꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯐꯔꯦ ꯅꯍꯥꯛꯅ ꯃꯤ ꯅꯦꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯅꯁꯥꯃꯛ ꯆꯠꯀꯦꯔꯥ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯐꯨꯝꯒꯗꯕꯅꯤ ꯀꯔꯤꯕ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯐꯨꯝꯒꯗꯕ ꯍꯣꯏꯅꯦ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯕꯨ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯐꯨꯝꯈꯤꯔꯕꯗꯤ ꯂꯣꯏꯔꯦꯕꯣ ꯃꯈꯣꯏꯅꯦꯀꯣ ꯍꯞꯇꯥ ꯐꯥꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯣꯍꯣ ꯑꯣꯖꯥ ꯑꯩ ꯃꯤ ꯅꯦꯛꯂꯒ ꯄꯣꯠꯇꯣ ꯑꯩ ꯄꯤꯔꯨꯒꯦ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯕꯤꯔꯣ ꯑꯣꯖꯥ ꯉꯁꯤꯒꯤꯗꯤ ꯄꯣꯠꯇꯣ ꯁꯥꯗꯦ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯣꯠ ꯑꯗꯣ ꯑꯩ ꯄꯤꯔꯔꯒꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯍꯣ ꯑꯗꯨꯝꯅ ꯃꯃꯜꯗꯨ ꯍꯪꯂꯛꯂꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯕꯤꯅꯤꯗꯅ ꯃꯃꯜꯗꯣ ꯈꯔ ꯇꯥꯡꯉꯤ ꯂꯨꯄꯥ 70,000ꯗꯤ ꯄꯤꯔꯣꯅꯦ ꯏꯁ ꯀꯔꯤꯅꯣꯗ ꯑꯣꯖꯥ 70,000 ꯍꯩ ꯅꯪꯅ ꯂꯨꯄꯥ 1,00,000 ꯄꯤꯊꯣꯛꯂꯒ ꯃꯤ ꯅꯦꯛꯂꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯥꯠꯍꯜꯂꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯗꯅ ꯐꯨꯗꯦꯛꯇꯅ ꯅꯪ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯒꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯠꯄꯁꯤꯗꯤ ꯃꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯀꯦꯁ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥꯗꯣ ꯑꯩ ꯉꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯇꯪꯈꯥꯏ ꯑꯃꯒ ꯄꯤꯖꯔꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯣꯠꯇꯣ ꯍꯌꯦꯡ ꯍꯦꯛ ꯂꯧꯔꯣ ꯑꯣꯖꯥ ꯌꯥꯔꯅꯤ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏꯅ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯐꯪꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯍꯥꯛꯅ ꯈꯪꯗꯕꯒꯤꯅꯤ ꯑꯣꯖꯥ ꯃꯇꯝꯁꯨ ꯉꯜꯂꯤ ꯌꯨꯝꯗ ꯀꯩꯁꯨ ꯂꯩꯍꯧꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯊꯣꯛꯁꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯉꯍꯥꯟ ꯅꯍꯥꯛꯅ ꯐꯨꯝꯂꯨꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯈꯪꯉꯤꯗꯅ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯕꯗꯤ ꯏꯍꯦ ꯅꯪꯕꯨ ꯚꯥꯞ ꯇꯥꯗꯕꯔꯣ ꯑꯣꯖꯥ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯣꯖా ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯅꯄꯥꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯤꯗꯅ ꯑꯣꯖꯥꯁꯤꯗꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯪꯕ꯭ꯔꯣ ꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯖꯒꯥꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯂꯧꯔꯨꯔꯤꯕꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯃꯗꯨꯅ ꯄꯣꯠꯇꯣ ꯇꯥꯡꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯂꯤꯕ ꯄꯣꯠꯁꯤ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯁꯔꯨ ꯈꯪꯉꯦꯗꯅ ꯑꯗꯒꯤ ꯑꯇꯩ ꯄꯨꯠꯂꯝ ꯆꯩꯔꯝ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠ ꯆꯪꯂꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯀꯨꯒꯤ ꯃꯃꯤꯠ ꯌꯥꯎꯔꯤꯕꯅꯤ ꯑꯣꯖꯥ ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯗꯤ ꯑꯣꯖꯥꯅ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯤꯕꯅꯣ ꯊꯤꯔꯤꯕꯅꯤꯅꯦ ꯐꯪꯅꯅꯕ ꯊꯤꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯊꯤꯕꯗ ꯐꯪꯗꯕ ꯂꯩꯇꯕꯅꯤꯀꯣ ꯑꯩꯅ ꯍꯟꯗꯛ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯁꯤꯗꯩꯁꯤꯗ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕꯒꯤ ꯑꯀꯪꯕꯒꯤ ꯁꯔꯨ ꯌꯥꯎꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯗꯤ ꯉꯥꯄ꯭ꯔꯨꯝ ꯀꯠꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯥꯒ ꯉꯥꯄ꯭ꯔꯨꯝꯒ ꯄꯛꯅꯗꯦꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕ ꯄꯣꯠ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯨꯔꯤꯕ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ
ꯂꯧꯔꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯩꯁꯥ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯚꯥꯞ ꯇꯥꯔꯦꯗꯅ ꯅꯪꯅ ꯄꯩꯁꯥꯁꯤ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯁꯥ ꯆꯠꯂꯒ ꯂꯧꯖꯔꯨꯕ ꯌꯥꯔꯒꯅꯤ ꯄꯣꯠꯁꯤꯡꯗꯣ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡꯗꯣ ꯅꯪꯅ ꯄꯨꯔꯛꯂꯒ ꯂꯩꯋꯥꯗꯨꯗ ꯉꯩꯅ ꯁꯣꯟꯕꯤꯔꯒ ꯅꯍꯥꯛꯅ ꯑꯗꯨꯃꯛ ꯇꯧꯔꯨꯕꯁꯨ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯍꯣꯏꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕꯅꯤ나 ꯂꯥꯏ ꯇꯤꯟꯅ ꯁꯣꯛꯇꯕꯒꯤ ꯊꯕꯛ ꯑꯗꯨ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅꯒ ꯇꯧꯔꯨꯔꯕꯗꯤ ꯇꯤꯟꯕꯣꯡ ꯀꯥꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯐꯔꯦꯕꯣ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄꯤꯒꯦ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯗꯒꯤ ꯄꯣꯠ ꯑꯗꯣ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔꯕꯨꯁꯨ ꯅꯦꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯑꯗꯣ ꯐꯨꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯄꯦꯅꯥꯒꯤ ꯊꯕꯛꯅꯤ ꯈꯤꯠꯂꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯥꯏ ꯅꯈꯣꯏꯅ ꯐꯨꯝꯒꯗꯧꯔꯤꯕꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤꯅꯦ ꯅꯣꯏꯅ ꯀꯔꯝꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯇꯝ ꯑꯃꯠꯇ ꯍꯦꯛꯇ ꯌꯥꯗꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯒꯣꯄꯥꯜꯅ ꯅꯦꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯌꯦꯡꯅꯔꯒ ꯍꯥꯏꯅꯩ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯣꯠ ꯑꯗꯣ ꯐꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯤ ꯒꯣꯄꯥꯜꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯂꯨꯄꯥ 10,000 ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯁꯣꯏꯗꯅ ꯐꯨꯝꯂꯨꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯣꯠ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯨꯝꯕ ꯉꯝꯈꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯐꯨꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯦꯡꯅꯈꯤꯕꯒꯦ ꯊꯥꯕꯜꯅ ꯈꯪꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ